अहानबदा ngasi hauji phawgi maru oiba pausing Pung kharagi khongsatta Prime Minister Narendra Modi Imphal da laklamduna tongan da project sing sangabaga luinana nauna pakhakadaba thabak marigi urep uyungtam kre amadi maikai kayada Manipur khumang chokshilakli project thengthabana miyangi paisa mangan batana tana laita laira amadi awa ana singda hena zaiteng pi haina Prime Minister Narendra Modi na phongdu kre khurumjari ISTV pawmeng tabiri basing mutaram nokchade hauji mapung eba paw Prime Minister Narendra Modi pung kharagi khongsatta ngasi Imphal da laklamle makna tongan project sing sangabaga luinana project kharasu urep uyungtam kre Imphal gi hafta kangjebung da pangthokiba thoram aduda Chief Minister Nongthomam Biren Deputy Chief Minister YJ Kumar Speaker Y Kemsan MP KS Bhavananda atai Minister sing susaru gyake Prime Minister na ngasi Moregi Integrated Check Post Dolai Thabi Baras Project FCI Godown Sombung Buffer Water Reserve where Siroi Khul Ukhrul Churachandpur Zone 3 Water Supply Improvement amasung upgradation Kangpopi District ki Thangal Surungi Ecotourism Complex Nonegi Tupul the Integrated Tourist Destination amasung JNV Lambui amasung masigi akoiba khungang singi water supply scheme sing miyam da kushina ke Amoramda Prime Minister na Dana Manjuri University Imphal gi Infrastructure Development Kumbal Lampak Sports Complex ki main stadium amasung hockey stadium gi floodlight sing langjing achobagi Astro Turf football ground gi urep uyungtam ke Prime Minister Narendra Modi Indian Air Force ki Air India 1 tongduna numit jongga matung pung 12:30 tabada Imphal International Airport ta thungna ke mafam du da Chief Minister na luchingduna Prime Minister taramna okay Airport tagi hafta kangjebung da thunglaraba matung da hana dagi ngaiduna leiba masing yamlaba miyang gi mamangda Prime Minister na mahaki oiba wafam thamke Prime Minister gi maike dagi Manipur da paikhatpa tongan ba project sing matam thinthabadagi yamlaba sanpham manganduna lakli dolai thabi baras insolution ma chamapal marfudani thoidagi lupa crore 18 changna saba haukhrabasu lamkhang da kayarak hanna lepadagi loishinba ngamdana lakhe insolution ni 13 da NDA gi anoba government laklaba matungda Lupa crore chamanga kaithokuna ngasi sangariba ashini matamduda sangaram labadi lupa crore 18 kun changlaga loishingadabani masi mamangda palamba government singi criminal negligence ni masina India gi miyangi sel mangan batanatana lairaba amasung awa ana singda hena saitheng piri NDA gi government lakpadagi khungang singda paikhatpa thabak thoram sing PMO office ka video camera gi khothangda monitor tawbadagi hena khumang choksinba ngambatanatana thabak taptharakpa matamda kari maramgino haibasu khangdokpa ngamle masi ngasi more da sariba ICP sangariba asina awang nongpok India amadi Manipur da chaungna kanaba piragani Mizoram Meghalaya amadi Assam da anoba ICP ahum amasu sagatpagi thabak chathare BJP na luchingba government asi mamangda leiramba government singa pungon onaba mawongda ahongba puraknaba waklol thamduna thabak changshile corruption free ohenna ba hona bada government asi khaktana ngamloi miyamna mapung phana saugalaba matamda mai pakani government asigi pandam transformation by transportation da thamduna thabak paikhalakpadagi insolution taramari dagi ngasi fawada Manipur gi lambi kilometer lising ahum hena sangna sengwap ngamkre Manipur government na mamangda oikidriba mongda thabak paikhatuna miyanga hena nakshina purakpa ngamba asi nungai ba poi INA gi matamdagi hoduna Manipur gi nupi singna leibak kining tamnabagi damak lokhiba thodang government asina khangi amasung awangba thakta ikai khumnai Manipur ga Delhi ga mamangi government singna yamna lapnana thamlamba adu ngasidi na ki thongal da Delhi lehenba ngamba asi nungai ba poi khungang khudingmakta broadband connectivity thamduna miyamga government ka hena nakshina ba mari lehenna ba honari Manipur gi oinasu anoba ima kethel ahum sabagi ayaba pire Mericom na lebak sigi haurakliba naha singda fidam ningai oiba inot pibadagi Sterasida Sports University sabagi ayaba pikhibani NDA government na lairik laisu sana khonabada ahenbam ing thamli Dana Manjuri University amadi anoba scheme kaya asina Manipur gi naha singda kanaba pigani haike 2014 में जब हम आए तो देश भर के करीब 100 ऐसे प्रोजेक्ट्स की समीक्षा की गई तब जाकर इस प्रोजेक्ट पर काम शुरू हुआ और 19 करोड़ का ये प्रोजेक्ट 500 करोड़ रुपए के खर्च करने के बाद अब बनकर के तैयार है।
अगर उस समय हुआ होता तो 19-20 करोड़ में हो जाता, लेकिन उन्होंने क्रिमिनल नेग्लिजेंस, उसी का परिणाम है कि 19-20 करोड़ का प्रोजेक्ट 500 करोड़ पर पहुंच गया। ये पैसा हिंदुस्तान के नागरिक का है, ये पैसा आपका है, उन्होंने बर्बाद होने दिया। Saru Yakiba, Chief Minister and Birena Narendra Modi na Prime Minister Oirakpadagi, Manipurda, Ahumlak Lakibasi, Mamangi Prime Minister Singna, Den Krabamatangi Manunda, Amukta Tokidriba Todokte, Masina Manipur Buka, Henanungsi Takpane, Sahi Aniroma Sigimanunda, Kari Anova Tokrabage, Haina, Opposition Hangba Wahang Singi Paukum Piraduna, Chief Minister Namakatana, Den Krabamatam Asigi, Manunda, Ban Blocket, Lehendaba, Tau Pangnaba, Pareng, Lefandaba, Amadi, Furuk Maselgi Marakta, Hena, Nungshinaba Purakpangam Liba, Asi, Mamangi government singna, Taubangam Kibra, Haina, Hangbaga Luinana, Ziri Lambi, Fagar Hanba, Go to Village, CMIST, Amadi, Miamda, Saktong Gas, Yohonbagi Matanga Su, Ofankaya Fundu Cape. Government Asina, Draki Mayokta, Akanbalang, Changsili Haraduna, Chief Minister na, Masigi Fall Oina, Fast Track Court Linkatuna, Crime Against Women, Hunter Hanbaga Luinana, Criminal Kaya Ama, Cherak Fangan Kre, Miamda, Numidangi Punsi, Pangan Bangamle, Umnamak Singasi, Hena Mai Pakna Amasung, Miamgi, Yaifaba Punsi Ama, Fangangi Hyderabadi, Matangi Mikaldasu, BJP Mirep, Mai Pakan Bachangi Haike. Prime Minister Modi ji adu Mawasa BJP ki sarkar lagati, there will be no ban, there will be no blockade. Bhaji ban blockade like reko. How the ahin ki left reko. Singa Tangani ji marakan Shinaba Hendala eko. Yes, masibune kena shasan government services. Helicopter service Ayushman Bharat ki ninda, Ayushman Bharat ki dan manga lairabas ninda layen nama piri bijahana pirambra. Chief Minister ke haksel ko tenbang na ani piri bijahana pirambra. These are the few. Amaramda India ki Prime Minister na Manipur da Ahumlak Suna Lakpasi Yeng Nabagi Damak Ayuk Angan Badagi Hauna Masing Yam Laba Miyamna Hapta Kangzai Bungda Thomjin Rake Mangjongna na Thaba Chokri Kona Dabadagi VIP Yauna Paumi Kayasu Leplaga Paulo Basu Tengna Ke Miyamgi Masing Yaman Kibadagi Hapta Kangzai Bung Manungda Chandraduna Palace Compound gi Akoiba Amadi AIR gi Lami Mamangdagi Prime Minister Yeng Naba Honabada Kudong Sadaba Kaya Mayuknake, Police na Masing Yam Labab Yam Adubu Pam the Togdok Toktanaba Honabada, Awaba Kaya Mayuknake Hari. Amaramda, Prime Minister Gi Manipur Kongsarasi boycott Togduna Korkom Amadi UPRFM na Kaukiba, total shutdown na Mahusagi Punsida Sound na Apan Bapire, Kwairaman Kaitil, Hanagi Matogum Kanakide, Lambigi Mataida, Hanagi Street Vendor Singna, Pofum Karadi Fam na Ke, Kaitil Gi Akoibagi Dukan Sing Tonglo na Ke, Lambi Sorokta Passenger Pubagari Sing Satpagichang Hantake, May Loisang Sing Tong Hang na Kide, Lenga Kilusang Singdi, Lengang na Piki Bayatangi Matungina Tong Hang na Ke, Ngasigi Prime Minister Gi Thoramasi, Mapung Pananaba, Manipur State Transport Department ki gari sing Miyampu bada sijina ke. Madrasa singi tangai fadaba haiba hiramasida kyamgai Muslim makale kaida leiba madrasa Naziriya kyamgai da pangtukre. Mifa maduna miyamna angam ba mateng pangnaduna madrasa Naziriya si hingan bahay ni yana ke. Hauziga tenu brem talojari. Mga Life Care Minutong Imphal, providing 24 hours medical emergency service, well-equipped ICU and ICCU, super specialty OPD for cardiology, endocrinology, gastroenterology. Mga Life Care wishing everyone a very happy and a prosperous New Year 2019. Mga Life Care excelling in intensive care. Angang oiringaida aina ningai hek tawbada pabungna achapar hekta leibi aigine bo hairadi pabungna dum aisu ningai adum tawsinai adubu khanghaude kaungamlaroidaba wari macha kaya ga sagonaduna chatpatari ngaside. This wedding season, let us celebrate togetherness with Taret's Chaha Puja. Admission open from play class to class 8. We have a well-equipped range of facilities and resources for all students. Library, smart class, computer lab, games and sports, dance and martial arts, outdoor camping,
boarding facilities, and various activities. Benashia Coaching Center, the best and the only trusted coaching center in Imphal. Benashia Coaching Center gi oja singna aina exam gi sem saba matam da yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki. ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiyu. It's the change that excites you. The never done before drives you. You seek comfort in chaos and lounging at your own pace. You are the seeker of new. Nexa. Asian Hospital, Kwakatel Bazaar, Imphal, providing 24/7 services with fully equipped OT, ICU, NICU and deluxe room. Super specialty OPD for urology with gastroenterology surgery, oncology and specialty OPD for gynecology medicine and pediatric. Asian Hospital wish you a happy new year 2019 with good health and lasting prosperity. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofum da Chaikairaga, microbial decomposer season Naduna, Laypak Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani lomduna manghalli loinana nungsichu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallasi Kanghanjaba Salai Agro Products Private Limited na aikoigi nungsijaraba yelhomi singi maphamda hangam maru phau yangang ahingba amasung akangba sing ahingba amasung akangba sakhau puraiton morok akangba kangtak gehu jira amasung phadigo maru na singba pothok sing asigi supplier kaujari akuppa marol gidamak pijariba address amadi phone number asida contact tobiyo. Break matungda mayam utaram nokchari makha taba pawda Imphal dagi kilometer marfudra taret lom chatlaga Technopal district ki manung chanba Indo Myanmar border da laiba Nongham Sattang village da ngarang Salai Holdings Private Limited ki chairman cum managing director Narengbam Samarjit hanagi Pachoi Kendra gi MLA Sapam Keba amadi Salai gi board of directors sing yauna mafam aduda chatuna khulasi gi awara passing yangsin kre khulasi Indo Myanmar ga yamna nakna laiba mafam amani khulasi dagi Myanmar gi namphalong phawba kilometer tarani thoi khaktang lapa mafam ni khulasi punna yumna Chamrong Kundari, Mafam Masida, Lengaki School Amatalaite, School Amatalaite, Kul Ase, Matam Amada, Matam Kara Electric Pangam Laga, Makatana Electric Kudong Saba Fangdana Lady, Lambi Tongi Pibam Su Aduki Matik Fate, Salai Holdings Private Limited Ki Chairman, Naringam Samarjitna, Kulasida, Atuba Salai Na Skulama Saragane, Kulasigi Miamda, Mai Fanganaba, Kulasigi Anak Padalaiba Turel Anidagi, Mini Hydro Project, Senduna, Mai Fanganaba, Taurang Lokalagane, Atuba Solar Light Sing Su, Mafam Masida Tamlagane, Kulasida, Joinatari Bayum Sing, Mafam Amada Pulapuna, Lainana Sangalagani, Aduga. Hangauri Batlam Singda Tongan ba Mahi Marong Thana Batava Pakalagani. Manipurasi North Eastern Gi Corridor or Kadabana of a Masida Community Based Tourism Pakanabahonagani. Tasigi Mapandagi Taraniti Fawba Myanmar Gi Saigang Rizanda Pangtogadaba Trade Exchange Ki Conference Amada Kulasidagi Myanmar Changba Matamda India Gi Gari Sing Sangbayadabagi Atingbalai Basi Komtok Nanaba Saigang Rizan Gi Chief Minister da Memorandum Piduna Takshilagani Haina Fungdo K. Mafamase Sengatpada Salaina, Soidramake, a sober Todang, Soidan Loragani, Madam de Mafamasida, community based tourism Havesa, Masida Hanba Oina, introduced Loge, Hibagi Waka lecture, Mafamasida, School Lama Lincoln Nabagidamakta, Madu, I plan Toxerage, Habagi Wapum, a Kanzare, Amade, Kungi Chairman show, a coina hector Ningiba, Poaching do, Madu Tokbiraga, Hariba Mafamase, were isolated over Mawonda, Yumgi Kutasi. Am lan tabo masi compact oina yum singsi 80 household moi pulapna complex amada leibiaba mafam mamada madugi akoina yamna hongba mamanda makhalgi adumlaba adugi yumsi akoi sabiraga maduda compact oina moise thamaga atei mafam sing location sing asna akoina madu tourism sector da madu onthoknabagi damakta tongan ba makhalgi pochai sing thahandana amade education gi complex manung da leihandana madugi chapchaba anouba
तोंगानबा टॉप टॉप मयामगी टूरिस्ट मयामगी पुनिंग चिंगचनबे याबा मणिपुरी खतगी नतना अमदी ट्रेड तोरकम मतमदसु हेना नुंगाइनबगी मफम अमा ओइकनबगीदमक्ता चपचाबा मदुगी प्लान अमा तौरगे हाइबगी चपचाबा आई वखलदा मदुगी चपचाना लेजरे प्रधानमंत्री कृषि सिंचाई योजना की मखादा एग्रीकल्चर डिपार्टमेंट की नोडल ऑफिसर ना लोमी सिंदा पिथाबा स्प्रिंकलर पंप सेट 39 कुंभी केंद्र दगी खंगलबा लोमी 39 दा बीजेपी बिष्णुपुर डिस्ट्रिक्ट कमिटी वाइस प्रेसिडेंट के.एस. बसंत कुमार ने येंथुक्रे फौगाकचाव इखाई बाजार कम्युनिटी हॉल दा पांगथोकबा थोरम अदुदा साइटोन ग्राम पंचायत की प्रधान एन इबोमचा कुंभी म्युनिसिपल काउंसिल की वाइस चेयरपर्सन एल बबिता याउना तोंगान तोंगान बा म्युई क्याना सरुक याखे प्रधान इबोमचाना ngasi yenthokliba sprinkler pump set asi phanglaba longmi singna chief minister na chinjak tami pal tangdaba lamdam ama oihanba haiba wafam madu thabak oina onthoknaba khonabada achabu mateng oiragani haike केस बसंत कुमार ना लोमी सिंह दमक प्राइम मिनिस्टर अमदे चीफ मिनिस्टर ना पाइखलिबा पांदमसी फंगननबा थमुई सेंगना लोमी सिंह थबक तोबियु हाइखे प्रधानमंत्री की असिंग फजरबा सीबीएम की असिंग फजरबा प्रजा सिंह हाथिंग नने योहनबगी पोलम सिंह से फंगनिनरगा काना बदो फंगनिनरगा कोथोबदु प्रजा मियाम ना लोमिनरगा इकोई खुंगम सावखनबा अमदी इरमदा मणिपुर से सावखनबा होनमिना से हायना आइनि ngasiगी लापिरिबा प्रजा सिंह अमदी बेनिफिशियरी सिंह अमदी सेल हेल्प की सेलेसे सिंहदा आइना थमजनी यूपी की नोएडा दा बॉडी ऑर्गन लौथोपीबदगी लेखिदबनी हाइबा प्रविश तनम इसिगी मतंगदा प्राइम मिनिस्टर ना केस असी सीबीआई दा सिननबा अथुबदा डायरेक्शन पीबीयू हाइदुना ngasi उरिपोक अचोम लेकाइदा चिंदा अमुबा फीपुन सिंदुना वांगांगदबा वाकनफम चटखरे CSO इमालुब SSUF एम्स PAC एमसु MSF KSA सुक NEFIS अमदी यूथ फोरम फॉर प्रोटेक्शन ऑफ ह्यूमन राइट्स सिंगी अपुनबगी जस्टिस कैंपेन की सरुकम ओइना चटखिबा वाकनिफम अदुदा मणिपुर से इंडिया की पार्ट अमरा अखोई जस्टिस पामी यूपी नोएडा की पुलिस ना प्रविश मिशी करी की लोचिंदुना थंबनो कनाना प्रविश की बॉडी ऑर्गन योनथोकपनो हाइबा प्लेका सिंह सेजिनखे बिष्णुपुर केंद्र की मनुंग चना लेरिबा उपोपी ममांग लेकाइदगी सबुंगबम सनायाई मकौबा डिसेबल ओइरबा म्यु अमना मा की वाखल निमानद्रबी मा की लोइनबिगा लोइनना मचा अहुंगा वाना हिंगनि हाइबगी पाउ ISTV न्यूज दा संदोखरबा मतुंगदा चीफ मिनिस्टर ना मियेंग संगदुना बिष्णुपुर की DC पवन कुमार दा यंगसननबा याथंग पिरकपदगी DC पवन कुमार चीफ मिनिस्टर की मनाव नुपा एन राजेंद्रो अमदी लेंगा की मिहुत थारक्तुना यंगसिनबगा लोइनना फंगफम थोकपा कानबसिंग पिननबा थबक पाइखपा होख्रे मा की लोइनबिसु मेडिकल चेकअप की दमक मेडिकल टीम अमन लौखटख्रे चीफ मिनिस्टर की मियेंग मखादा मनाव नुपा एन राजेंद्रोना खुदक की ओइना सेल अमदी चेंग बैग अनि सनाय मदद मतिंग पिख्रे DC पवन कुमार ना मरि लेनबा ऑफिशियल सिंगल लाक्तुना यंगसिनबा खोंगचत अदुगा मरि लेनना DC ना फोंगदोखिबदा लेंगा की माइकेदगी लेरिबा तोंगा तोंगा स्कीम सिंगी कानबसिंग चपचाना फंगलगनी हाइबा वफम थमखे The Honorable CM has also taken the news into cognizance, and after that the various departments in the district have become active. The CMO, the Chief Medical Officer, has also promised to examine the case as well as give the disability certificate which was not with the person now. Accordingly, the disability certificate will be issued. Application for CMST, the scheme launched by Honorable CM, after the disability certificate will be enrolling him into the scheme so that he can get the benefits of the CMST schemes. The Housing for All scheme which is there, the name of the person was not in checklist as the inquiry was done by the Block Development Officer Bishnupur, but not included in the checklist. So we have already forwarded his application to the State Secretariat for necessary action so that the house can also be provided to him under the Pradhan Mantri Awas Yojana. Chief Minister na tharakiba singi manungda saruyakiba open rokoba mi aman phungdorakpada sanaya magi machanupa ahal pung theliba asigi pung ama athuba matamda leiragani amadi lengaki maikidagi pangbaya mateng pangani haina Chief Minister na thajaba pirakle haike Magi yumsi athubuda sanaba madu akhoi Honorable CM ga tana jarakanda magi maikei dagi kari toba yage habadu athubuda yumsi sanaba loinana
khoi magi machanupa si pungyei hena khoi tajare ana magi pungsima akhoi athubada magi lifeline oira kadoba khulai ama oibani na pungsimaga yam thuna khoi khusina jaba tawjagani Disable oiraba sanayamana Chief Minister na miyeng changbirakuna mateng panglakpabu thagatpa phungdukhe maki imungda thabak amatang pibirabadi hena nungaigani haiba wafam phungdukhe haningai laite nungai ba khaujai adu ma matam supada leipak pajagi seba tawba ngamba oisunu haibase magi matam supada bai pakpada oibiyo haibase aina haijeni isa singi damakta hingage aina hujikti khanjare adu thabok macha amdati tawragadi ai amoi hena mayam ga mimana na hingadra aina ai khanjari haujek maroi ba pau amuk Pung kharagi khongsatra Prime Minister Narendra Modi Imphal da laklamduna tongan project sing sangabaga loinana naungna paikakadaba thabak marigi urep yung tamkhre amadi maike kayada Manipur khumang choksulakli project thengthabana miyang paisa mangan batuna tana leita laira amadi awana singdai hena sekheng pi haina Prime Minister Narendra Modi na phongdokre Hozi phabagi ona dia simna pizar pa matang special jare miyang tabiri ba singba muka hanna khurumjare